Houkhiba numit kharani asida lamdam asigi Mapham kayada nongmei kapnabagi thoudok leptri. Bishnupur amasung Imphal West district ki Mapham kayada ngarangshu khulai paibasingna nongmei amadi bom kapsillakhre. Thoudok thokfam singdagi fangba pawgi matung ina ngarang numidang wairam pung 5 makhai taba matamdagi haudana pung 6 tarakpa fawba Bishnupur district ki ningthaukhong kha khunau amadi thinumgai anigi maningda leiriba singfaidagi khulai paibasingna nongmei round 10 rom kaptharaki. Madugi makha tarakpada numidang pung 9 minute 10 rom taba matamda bom ani kaptharaki hai. Tera kongsang bi amadi trong lawi khulgi maningda leiriba monghattagi numidang pung 8 khara helakpadasu nongmei round 3 rom kaptharaki hairi adumoinamak nongmei amadi bom kaptharaki ba thoudok aduda asok apandi yaukhide amoromda Imphal West district ki manung sanba kadangban yauna district asigi singa tainaba Mapham kayadasu khulai paiba singna numidangi matamda nongmei round kya kapsilaki khulai paiba singna nongmei amasung bom kaptharaki ba aduda khulngak liba khunja singnasu handuna kapki adumoinamak thoudok aduda asok apan yawgi pau leite